national flag ikai khumnadaba minor uhum phare Kuki Nupi uhum Meghalaya drug kona phare Lebasigi masu uhum gi phiral bu makhong na kaw gi video ma viral oirakpaga loinana masida sienaba Manipur gi minor uhum hawkiba thangja numita Guwahati gi Panikhati outpost gi police na phare Amaramda lupa crore mari henbagi drug kona Manipur gi nupi uhum amasu Meghalaya da phare Guwahati police na phongdokpagi matungina lebasigi masu uhum gi phiral da khong na kaw gi thawdo do hawkiba irai gi numidang athengdu Guwahati degi matai oina leiba Kankar gaur thokibane thawong adu naha uhum aduna yu thalaga tawkibane makhoi phiral da makhona kawbadu local miwe mana mobile phone namlaba matung social media thagalakpadi saunaraba miyam makhoi gi mathate action launaba demand tawki video do viral he orakpaga police na mafam adu sanction no thi humbi ki thabak chataduna minor uhum adu phaba amkibane makhoi uhum gi mathakta Bharatiya Naya Sanitya BNS ki section 61 clause 2 amasum section 350 clause 2 loinana Prevention of Insults to National Honors Act 1972 ki section 2 ki makhada charge tawrogani adumapu pharabana ha uhum adu minor oiba maram makhoi uhum ngasi child welfare committee CWC ki mamang na puthoklaba matung makhata action CW na lawrakpa warip ki matung ina sathakani haina Panikhati outpost ki OC in charge Rajan Medina phongdokpi amaramda lupa crore 4.4 oigadaba drug kona Manipuri Kuki Nupi ahum ngasi Meghalaya police na phare senior police officer amana phongdorakpagi matung inadi Meghalaya ki Ongkiong patrolling post da anti-narcotic task force ANTF amasum district police na car ama khamlaga check tawbud yamlaba heroin powder soap box marfuda hablaga purama thengnabane pharaba heroin powder adu punna gram sama panga humfuga matuga point kunthra go homdaini makhoi uhum du champur degi sang silong tamna lakpada phabangam kibani hari pharaba nupi sing adugi maming Kimnai say kunthra go homdai dimkho thing say nifugotre amasum ngaiting say nifuni is Zentia Hills ki superintendent of police Vikas Kumar PTI phongtorakpada drug kona nupi ahum phabang numit adumaktada Khailiat police station ki manung sanba Bindi Hati village bus ama tongduna lakpa miwe masu heroin gram 91.86 kona na phabangam khre pharaba miwe du Shillong dagini mangondagi pharaba drug adu lupa lak nifu romgini hena phongdorakli MLA sing mathou masak khangdaba na lengak semangamdabani ex MLA pinen lamdamasigi MLA sing masagi mathou masak khangdaba na Manipur popular government am semangamdabani haina hanigi MLA ning thousand period na phongdokre lampeda leiba maki quarter nga si pangthokiba pawgi mifam mathaki wapam si phongdokladuna mahang hai miyamgi seba tawgule na sungthoktura mikhal mai paglabana ha oribe MLA sing asina miyamgi seba mapung phana tawrakani haina khallubadugi ona tainabada masagi mathou khangdabana maram oiraga BJP na majority MLA leragasu government semangamdabani Kuki singna umang kya kokthokuna lambi semba amadi designated camp sing sabi wapam yamni yaningdaba kya phongdoklabasu nasungba tawduna thabak chathari mitei khogi puari ki sagona pa mafam kya makhoi gi oiba maming thonjinduna apama thabak kya sathaduna laiba sida lenga asina niyam kaina tawriba Kuki singi makeda laibugum ubudi sumde Masidana tana tampaki mafam sing eviction se tharliba yamna phaba khongtha mane dubu relief camp kya awaba khangdar lairiba miyam asi magi memda hanjana bahana hotna haningi loinana state asigi singi mafam sing sinbthungna IG natragana DGP yauna survey am sataduna encroach tawbu sing tathoni bi apama su makna phongdokhi Koirenga Yearleaf Heritage Site oina samgatpina ba Prime Minister taksingkhri Puwari sarwa moriba Koirenga Yearleaf all Yearfield asi military cantonment amo onthokpagi muhut heritage amadi tourist site am oina samgatpina ba People's Alliance for Peace and Progress Manipur PAPPM na Prime Minister memorandum piduna taksingkhri hari PAPPM haibise Manipur Santi lehana bamadi sakhotna bokhona riba social voluntary organization amani haina memorandum aduna masak taklodana P3B ani super lanjau matamgi Koirengai da lariba Yearfield asi historical amadi cultural value yamna maru oiba mafam amani haina palli haina pausna makhatari lamlaki sa usik matau kramna kangani haibiste awareness pikri lamlaki sa usik sing matau kramna kangani haibigi matana nomigi oiba awareness program amangas jeribamgi lalpani
Bazar Pangtokri, District Forest Division is in the Pangtoki awareness program to the Sarugyaki with DFO Alangbo. Nirmalan district asi lamlaki sa usik marang kaina phangba district amani lamlaki sa usik kaya sa district asi gi miyamna forest department da sinabira khiba lekre adubo miyai khradi adumak lamlaki sa usik sing hatuna saba yauri masi gumba thawong asi thingna ba madi makoi bokal tahana na pandamda awareness program asi pangtokoni kana guma miyai amana lamlaki sa usik hatuna saba madi yuan tara badi wildlife protection eki makhada akpuserak phangbu ye hebu wakum tamki thawra madu the peoples for animals Manipur gi volunteers lamlaki sa usek yumlakta sangsilakpa matamda karamna makhoi bukan bigani habegi matangda demonstrate tawduna miyamna khanki thawra madura honorary wildlife warden haisrajen veterinary hospital Ziribam gi deputy director Dr. Hais Usharani district hospital gi DIO Dr. Shadif Dev Peoples for Animals Manipur gi managing trustee Laurembam Bisorjit amadi Indian Red Cross Ziribam friendly environmental warrior gi members sing amadi tuan miyoi kyana saruk yaki PHED da casual master role oina thabak tawriba sing gi hak manghan ga dawre sapam samngau Manipur lenga ki PHED gi concern division office taraga trena thagalak lenga ki mandatory form sing thagat pada kanglon sumna mensilam da bathengnare form asida guideline gi wangwad melaga thagalam sina department asida sahi ticket humena casual master role oina thabak tawrakli besing hak manghan ga dawri haina all Manipur PhD workers and employees association gi president sapam samong phongdokre ngasi Manipur press cup ta permission ko una ba ma ta mahakna makha taraduna department asina engage tawtuna casual master role oina thabak tawribi employees ngasi sanglaba sahi kunthra mangarum asi department asigi awa nungai pumada saruk yaduna thabak tawroklaba ngaktani masiga loina kumja indising ma samapan ga maudraga manga gi December kunthra mate phawbada thabak tawrokhiba casual master role employees asigi appointment order natragana engagement order laiti have wapam ama department gi mekedi gi phongdokpale makhoi singasi kumja English singani da Manipur lenga ki PHED na approval pikraba casual master role ngakni matamadu da piriba approval adu makhoi gi appointment order oipam thui maram di kumja English singa ma samapan ga maudraga mapan gi January 13 da casual master role sanipan ga March 9 gi conversion order number 96 na worksars ki appointment order oiribane masi PHED gi concern division office ng khangpam tokpani appointment order engagement order amadi conversion office order number ani gi marakta khenaba lei hairaga na mayek singna pangadabani sin specific identification number gi form number sin for clause A for allotment of sin si worksars master role casual amadi contract employee singini maramaduna PHED na mathou tabagi matuk ina engage tawkiba casual master role khudimaki sin pifam tu hari mangna hai sahi lisang sina work stars on thok tana thamlaklaba casual master role employee sing si maraibak thinaba thong divisions office sing tawri baslebak thibani specific identity number gi format thagat pada concern division office sing na kanglon sum thagat piyo casual master role oina sanglakpa tang tha sahi sing mek sing na format ibiyo appointment order leiba sing hapiyo laitaba sing gi oina Manipur lenga ki PHED na approval pi ki office letter aduna appointment order oina hapam thui matam sangna waraklaba casual master role employee sing gi hak mangwa yabi gi mawong sathariba thong asi lengan athubra miyeng sangadabani haidena su paus ta makhata na phongdorakli